ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯂꯩꯃꯅ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯒꯥꯏꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯒꯥꯏꯈꯨꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯔꯦꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯨꯔꯦꯝꯕ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯃꯛꯇꯗ ꯌꯥꯝꯅ ꯐꯖꯔꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯆꯥꯅꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯧ ꯏꯪꯈꯣꯜꯇꯅ ꯈꯨꯜ ꯑꯗꯨꯕꯨ ꯄꯨꯝꯁꯪ ꯁꯪꯍꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯅꯤꯂꯩꯃ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯂꯩꯃ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯅꯤꯂꯩꯃꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯇꯣꯂꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯃꯅꯤꯂꯩꯃꯅ ꯆꯍꯤ 4 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯈꯤ꯫ ꯇꯣꯂꯦꯟ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯥꯛ ꯄꯨꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯌꯥꯇꯥꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯦ꯫ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅ ꯃꯅꯤꯂꯩꯃꯅ ꯀꯧꯅꯥ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯀꯧꯅꯥꯅ ꯃꯈꯜ ꯃꯈꯜꯒꯤ ꯄꯣꯠ ꯁꯥꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ꯫ ꯃꯅꯤꯂꯩꯃꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯥꯕꯥ, ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯣꯜꯂꯨꯈꯤꯒꯦ"꯫ ꯃꯄꯥ ꯇꯣꯂꯦꯟꯅ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯆꯠꯂꯨꯔꯣ, ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯎꯀꯣ"꯫ "ꯍꯣꯏ ꯕꯥꯕꯥ, ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯣꯟꯕ ꯂꯣꯏꯕꯒ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯀꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯂꯩꯃ ꯑꯗꯨ ꯃꯥꯅ ꯁꯥꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯂꯩꯃꯅ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ꯫ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯣꯏꯕ ꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯏꯕꯦꯇꯣꯟꯗꯨ ꯃꯥꯒꯤ ꯃꯇꯥ ꯈꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯇꯣꯟꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯇꯥꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯃꯌꯥꯝ, ꯅꯨꯄꯤ ꯑꯁꯤꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯑꯃꯃꯝ ꯈꯜꯂꯣ"꯫ ꯃꯇꯥ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯏꯕꯦꯇꯣꯟ, ꯅꯨꯄꯤ ꯑꯁꯤꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯐꯖꯩ, ꯑꯄꯥꯝꯕꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦ"꯫ ꯃꯇꯥ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯅꯦ ꯏꯇꯥ, ꯑꯩꯁꯨ ꯄꯣꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯝꯃꯤ, ꯄꯥꯝꯗꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ"꯫ ꯃꯇꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯏꯕꯦꯇꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ, ꯅꯪꯒꯤ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩ ꯂꯣꯏꯅ ꯂꯩꯈ꯭ꯔꯒꯦ, ꯃꯃꯜ ꯀꯌꯥ ꯂꯧꯒꯅꯤ"꯫ ꯑꯁꯨꯝꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯣꯠꯁꯤꯡ ꯑꯁꯦ ꯄꯨꯟꯅ ꯂꯨꯄꯥ 9ꯅꯤ, ꯑꯗꯣ ꯄꯨꯟꯅ ꯂꯧꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯨꯄꯥ 3 ꯈꯛꯇꯃꯛ ꯄꯤꯕꯤꯔꯝꯃꯨ"꯫ ꯏꯕꯦꯇꯣꯟꯅ ꯌꯥꯝꯅ ꯀꯥꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯄꯣꯠꯀꯤ ꯃꯃꯜꯗꯣ ꯂꯨꯄꯥ 9 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯦ, ꯂꯨꯄꯥ 10 ꯂꯧꯔꯣ"꯫ ꯃꯅꯤꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯍꯦꯟꯕ ꯂꯨꯄꯥ 2 ꯄꯨꯕꯤꯈꯣ, ꯑꯩꯒꯤ ꯄꯣꯠꯀꯤ ꯃꯃꯜ ꯂꯨꯄꯥ 9 ꯈꯛꯇꯃꯛ ꯂꯧꯖꯒꯦ"꯫ ꯃꯅꯤꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯇꯣꯟꯒꯤ ꯃꯇꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯄꯣꯠ ꯑꯁꯤꯒꯤ ꯃꯃꯜꯗꯒꯤ ꯍꯦꯟꯅ ꯄꯤꯕꯤꯔꯒ ꯂꯧꯗꯕꯒꯁꯨ ꯁꯥꯔꯤ, ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ"꯫ ꯏꯕꯦꯇꯣꯟꯅ ꯑꯃꯨꯛ, "ꯑꯗꯨꯅꯦ ꯏꯇꯥ, ꯁꯦꯜ ꯍꯦꯟꯅ ꯄꯤꯕꯤꯔꯤꯁꯦ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯦꯅꯦ"꯫ ꯃꯅꯤꯂꯩꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯅꯠꯇꯕ ꯁꯦꯜꯗꯤ ꯄꯥꯝꯖꯗꯦ, ꯑꯗꯨꯅ ꯂꯧꯖꯗ꯭ꯔꯤꯕꯅꯤ"꯫ "ꯁꯦꯜꯁꯦ ꯍꯦꯟꯅ ꯄꯤꯔꯤꯕꯁꯦ ꯅꯪꯒꯤ ꯑꯅꯥꯕ ꯅꯄꯥꯗꯨꯒꯤ ꯀꯔꯤꯅꯣꯝꯇ ꯂꯩꯔꯕꯁꯨ ꯀꯥꯟꯅꯅꯤꯅ ꯄꯤꯕꯤꯕꯅꯤꯅꯦ"꯫ ꯃꯅꯤꯂꯩꯃ ꯃꯄꯥ ꯑꯅꯥꯕ ꯑꯗꯨꯕꯨ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ, "ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤꯁꯨ ꯑꯐꯕ ꯄꯨꯔꯛꯇꯦ, ꯃꯤꯅ ꯐꯅ ꯐꯠꯇꯕ ꯍꯥꯏꯔꯛꯂꯕꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯣꯏꯗꯕꯅꯤ, ꯑꯄꯪꯕ ꯊꯕꯛ ꯂꯩꯇꯕ ꯃꯤꯇꯅ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅꯇ ꯈꯠꯅ ꯆꯩꯅꯕꯅꯤ"꯫ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯂꯩꯃ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ,
ꯑꯩꯒꯤ ꯏꯄꯥ ꯑꯅꯥꯕ ꯑꯗꯨ ꯃꯆꯥ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜꯅ ꯃꯕꯨꯛ ꯊꯟꯅꯅꯕ ꯄꯤꯖꯕ ꯉꯝꯖꯔꯤ. ꯑꯩ ꯃꯤꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯖꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯂꯩꯃ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯃꯅꯤꯂꯩꯃꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯏꯕꯦꯇꯣꯟꯒꯤ ꯃꯇꯥ ꯑꯃꯅ ꯍꯥꯏꯔꯛꯏ. ꯑꯁꯤꯒꯤ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯃꯥꯟꯕꯤ ꯑꯃꯣꯠꯄꯤ ꯑꯁꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯉꯝꯗꯗꯅ ꯆꯠꯈ꯭ꯔꯦꯅꯦ. ꯃꯇꯥ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯅꯦ ꯏꯇꯥ ꯏꯕꯦꯇꯣꯟꯅ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯂꯤꯕꯗꯣ ꯁꯥꯎꯕꯒ ꯉꯝꯖꯗꯦ ꯍꯥꯏꯕ. ꯏꯕꯦꯇꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯔꯝꯅꯗꯤ ꯁꯥꯎꯕ ꯉꯝꯒꯅꯤ? ꯃꯕꯦꯝꯃ ꯑꯩꯅ ꯉꯥꯡꯕꯗꯨꯕꯣ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯥꯒꯨꯝꯕꯅ ꯁꯥꯎꯕꯒꯤ ꯃꯇꯤꯛꯂꯣ? ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯇꯥ ꯃꯌꯥꯝ. ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯇꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯦ. ꯃꯅꯤꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤ. ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯪꯉꯛꯏ. ꯏꯆꯥꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯃꯅꯤꯂꯩꯃꯅ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ. ꯄꯥꯕ, ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯈꯔꯅ ꯑꯩꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯂꯩꯔꯕ ꯃꯇꯨꯡ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯉꯥꯡꯂꯛꯏ. ꯑꯗꯨꯒ ꯄꯥꯕꯕꯨꯁꯨ ꯄꯟꯗꯨꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤ ꯃꯣꯏꯅ. ꯃꯄꯥꯅ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯀꯞꯂꯤꯕꯗꯨꯕꯣ. ꯑꯗꯣ ꯏꯆꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯜꯂꯛꯇꯨꯅ ꯏꯆꯥꯕꯨ ꯇꯊꯤꯅ ꯇꯧꯔꯤꯕꯅꯤ. ꯀꯞꯂꯅꯨ ꯇꯣꯛꯂꯣ. ꯄꯥꯕ, ꯃꯈꯣꯏꯅ ꯑꯩꯁꯦ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯇꯠꯇꯅ ꯀꯔꯦꯝꯅꯕ. ꯑꯗꯨ ꯑꯩ ꯇꯟꯗꯅ ꯅꯣꯡꯃꯇ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯗꯦ. ꯃꯈꯣꯏꯒ ꯊꯦꯡꯅꯔꯔꯣꯏꯗꯕ ꯂꯝꯕꯤꯗ ꯈꯟꯗꯨꯅ ꯆꯠꯂꯕꯅꯤ. ꯑꯗꯨꯅꯤ, ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯣꯏꯗꯕꯅꯤ. ꯏꯆꯥꯗꯤ ꯃꯁꯛ ꯈꯛꯇ ꯐꯖꯕ ꯅꯠꯇꯦ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯊꯣꯏꯕꯤ ꯏꯆꯥꯅꯤ. ꯄꯥꯕ, ꯌꯥꯔꯦꯕ, ꯑꯩ ꯀꯞꯄ ꯊꯣꯛꯂꯦ. ꯄꯥꯕꯅ ꯑꯩ ꯀꯞꯄ ꯊꯣꯛꯅꯅꯕ ꯄꯪꯊꯥꯗ ꯊꯥꯒꯠꯂꯒ ꯂꯩꯔꯦ. ꯏꯄꯥꯅ ꯏꯆꯥꯕꯨ ꯄꯪꯊꯥꯗ ꯊꯥꯒꯠꯄꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ. ꯏꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ, ꯊꯃꯣꯏ ꯆꯥꯎꯕ ꯁꯤꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ? ꯄꯥꯕ, ꯌꯥꯔꯦꯕ. ꯉꯁꯥꯏꯗꯒꯤ ꯄꯥꯕꯅ ꯅꯁꯥꯁꯦ ꯊꯥꯒꯠꯄꯗ ꯌꯧꯈ꯭ꯔꯦ. ꯇꯥꯔꯛꯂꯗꯤ ꯈꯣꯡꯒ ꯂꯣꯏꯅ ꯇꯦꯛꯂꯅꯤꯕ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯔꯦꯝꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯔꯛꯂꯕꯁꯨ ꯏꯆꯥꯒꯤ ꯊꯧꯅꯥꯗꯨ ꯍꯟꯒꯅꯨ. ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯧꯀꯣ. ꯄꯥꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯁꯣꯏꯗꯅ ꯏꯟꯒꯅꯤꯌꯦ. ꯄꯥꯕ, ꯑꯩꯅ ꯄꯥꯕꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ. ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯧꯅꯥ ꯂꯩꯅꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯔꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯈꯣꯝꯕ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝꯗ ꯀꯨꯝꯂꯛꯂꯝꯃꯤ. ꯈꯣꯝꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯌꯨꯝꯅꯤ. ꯈꯣꯝꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯏꯕꯦꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯏꯕꯦꯇꯣꯟꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯒ ꯂꯩꯈꯤꯗ꯭ꯔꯦ. ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯖꯕꯅꯤ. ꯃꯆꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯏꯕꯦꯇꯣꯟꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯣꯝꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯄꯣꯠ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕꯣ? ꯏꯕꯦꯇꯣꯟ ꯃꯄꯥ ꯍꯜꯂꯛꯂꯕ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯇꯧꯔꯝꯃꯤ. ꯏꯕꯦꯇꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯄꯥꯕ, ꯄꯣꯠꯁꯤꯡ ꯑꯁꯦ ꯐꯖꯗ꯭ꯔꯥ? ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ. ꯐꯖꯩ. ꯏꯆꯥ ꯃꯁꯛ ꯐꯖꯕꯤꯅ ꯂꯩꯕ ꯄꯣꯠꯄꯨ ꯀꯔꯤꯒꯤ ꯐꯖꯔꯣꯏꯗꯧꯔꯤꯕꯅꯣ? ꯇꯁꯦꯡꯕꯁꯨ ꯏꯕꯦꯇꯣꯟ ꯑꯁꯤ ꯈꯨꯜ ꯑꯗꯨꯗ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯦꯇꯣꯟꯅ ꯐꯅ ꯐꯖꯔꯕꯁꯨ ꯃꯅꯤꯂꯩꯃꯒ ꯌꯦꯡꯅꯕꯗꯗꯤ ꯃꯅꯤꯂꯩꯃꯅ ꯌꯥꯝꯅ ꯍꯦꯜꯂꯤ. ꯃꯔꯝ ꯑꯁꯤꯅꯅꯤ ꯏꯕꯦꯇꯣꯟꯅ ꯃꯅꯤꯂꯩꯃꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯤ. ꯏꯕꯦꯇꯣꯟꯅ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯄꯥꯕ, ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯅꯧꯕ ꯈꯔ ꯂꯩꯅꯅꯕ ꯁꯦꯜ ꯈꯔ ꯄꯤꯌꯨ. ꯏꯄꯥꯒꯤ ꯁꯦꯜ ꯊꯝꯂꯤꯕ ꯑꯗꯨꯗꯒꯤ ꯏꯆꯥꯅ ꯂꯧꯅꯤꯡꯕ ꯃꯈꯩ ꯂꯧ. ꯑꯗꯨꯒ ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯂꯩꯔꯣꯀꯣ. ꯏꯕꯦꯇꯣꯟ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯖꯩ. ꯅꯣꯡꯃ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯒ ꯅꯨꯡꯒꯥꯏꯈꯨꯜ ꯍꯥꯏꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯈꯨꯜ ꯑꯗꯨꯗ ꯀꯣꯏꯊꯣꯔꯛꯂꯝꯃꯤ. ꯈꯨꯜ ꯑꯗꯨꯗ ꯁꯨꯝ ꯀꯣꯏꯔꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯀꯩꯊꯦꯜꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯧꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯣꯠ ꯈꯔꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ.
Sakchu henbi phajakrabi nupi adubu ahanba oina ubamaktada Rajkumar Tompokna apamba nupsiba phaukhirami. Phajarabi nupi aduna Rajkumar gi mapa adu yaurakpada Rajkumar Tompokna nupi aduda sumna hairami. Sakhelabi mikub amata ngaibiko. Nupi adu chatlambadu chapleptuna lei. Rajkumar Tompok nupi adugi manakta sangsilaktuna asumna muhari. Sakhenbi nangi saktambu urubada aigi thamoina apam nungsi phaukhre. Koloi minglenbu kari kaubage. Nupi aduna sumna khumlai. Aigi imingdi Manileima haina kaujai Rajkumar. Manileima kawe haba. Sakkaminga yam chane. Rajkumar na nungsibiduna aibu thagatpibani. Aidi sakkarisu phajadabani. Manileima nangna ingonda Rajkumar haina kaubado kauganu. Aigi ming Tompok adu adum kau. Rajkumar gi ming kauba ai ngamjaroi. Karigi ngamloidoriba aina yariba sidi. Rajkumar gi ming kaururabadi Ningthouna aibu chirakpigi haiduna chirakpirabadi kamdauni. Ai Ningthou gi chirak phangba ngamjaroi. Rajkumar Tompok Manileima gi waduda nokjai aduga makha tarai. Nangna purakliba posing adubu lailaklibra. Manileima na amuk khumlai. Lairakpa nachade Rajkumar. Aina purakliba potsing asi aigi ikhutna sajabani. Yolunaba puraklibani. Aidi yamna lairaba imungi macha oibana hingba ngamnanaba potsing ase yolaga imung pujabani. Manileima gi chamjaba matau aduda Rajkumar Tompokna Manileima bu amukka hena nungsiba phaukhre. Rajkumar Tompokna asumna amuk hairai. Manileima nangna yolunaba purakliba potsing ase ai loina laikhrage. Asi haiduna potsing adugi mamal oina sanagi senyek ahumbu piraklami. Manileima na amuk asumna hairai. Rajkumar ai potsing asidi mamal yamdaba poti. Sanagi senyek sing adu ai loba ngamjaroi. Aina piriba sanagi senyek se lawdrabadi nambu phaduna puraga cherakpigani. Cherakpigani haiba aduda Manileima pakhatkre aduga asumna hairai. Rajkumar sanagi senyek che amakhakta oina lawjaragi. Cherakti pibiganu aigi huma mamal nattaba ahenba sel pamjadaduna tawbani. Rajkumar na asumna amukhumlai. Pakhatkanu aina phagi tawbani se lawsilu nangidamakta thawai se piyu haribasu piba ngamgani. Manileima Rajkumar na pirakliba sanagi senyek adu lawsinduna magi pot adubu Rajkumar da pirami aduga sumna hairai. Rajkumar aigi ipado naduna leibani ayumda hanchakrage. Rajkumar mana Manileima dagi laikiba potsing adugi maraktagi amabu Manileima da pirami aduga sumna hairai. Aina piriba nangina khudna sajaba podado aina nushi khodoloina pirabani cheksina thamjilo yare yumda hanchakro. Manileima su mayumda hananaba mayumgi lambi taba lambi aduda chatpa hauki. Rajkumar Tompok su Manileima na chatkriba adu ngihak yengamlaga konungda amuk hankre. Ngasaidagi Rajkumar amadi Manileima anina wari sanaduna leiriba adu ibetona surami. Ibeton Kethelda matasinga phizol leba lakpani adubo Rajkumar na Manileima ga wari saramba aduda sauningladuna asumna hairai. Itasing yumda oina halasi phizoga mata lejaroisi. Mata amana amuk hairai. Itai beton lairabi Manileima se lambi asida maithongda makalamna laklibasi yenguni. Ibeton ado sauningmanbana lambi aduda lakliba Manileima da sumna hairai. Hai, lairabi Manileima, nangaiko. Manileima harau lakjaba adu ibeton amadi magi matasing adubu ubada sapham hongki aduga hairai. Kari haige haibano? Ibeton na amuk hairai. Nanga Rajkumar ga ngasaidagi nuktuna sanariba warising ado kari hainaribano? Manileima na khumi. Rajkumar na aigi potsing adu loina leirage mamal kaya logani hainabani. Oi jaba ngangana Manileima potki mamal ngangnaba bo nuklaga hainagadro. Manileima na amuk khumlai. Potki mamal hainabani atai ahenba karisu hainade ai chatlagi. Ngaiko Manileima
ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯈꯣ ꯅꯪꯒꯨꯝꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯐꯤꯃꯟ ꯁꯦꯠꯄꯤ ꯅꯪꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯌꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯧ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯐꯤꯕꯝ ꯈꯪꯖꯩ ꯑꯗꯨꯅꯦ ꯅꯁꯥꯒꯤ ꯐꯤꯕꯝ ꯈꯪꯖꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯔꯥꯖꯀꯨꯃꯥꯔꯒ ꯎꯅꯗꯅꯕ ꯍꯣꯠꯅꯧ ꯀꯩꯊꯦꯜ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯀꯅꯨ ꯅꯪꯒꯤ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯒꯅꯤ ꯁꯦꯜꯁꯨ ꯍꯦꯟꯅ ꯄꯤꯒꯅꯤ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯑꯩꯅ ꯄꯤꯒꯅꯤ ꯑꯗꯣꯝꯅ ꯑꯩꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯨꯅꯨ ꯑꯩꯅ ꯊꯣꯛꯄ ꯇꯥꯜꯂꯒ ꯆꯥꯖꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯂꯩꯃ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯏꯕꯦꯇꯣꯟꯁꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯏꯕꯦꯇꯣꯟ ꯑꯗꯨ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛꯁꯦ ꯐꯖꯈ꯭ꯔꯕꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕꯤ ꯑꯩꯉꯣꯟꯗ ꯉꯥꯎꯗꯗꯅ ꯂꯥꯏꯔꯕꯤ ꯃꯅꯤꯂꯩꯃꯗ ꯑꯣꯏꯅ ꯉꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯆꯥꯅ ꯀꯞꯂꯤꯕ ꯑꯗꯨꯗ ꯃꯄꯥ ꯈꯣꯝꯕꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯪꯉꯛꯏ ꯏꯄꯥꯒꯤ ꯏꯕꯦꯇꯣꯟ ꯅꯪꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅ ꯏꯆꯥꯗ ꯂꯥꯛꯆꯕ ꯌꯥꯎꯔꯕꯒꯦ ꯏꯄꯥꯗ ꯍꯥꯏꯌꯨ ꯏꯕꯦꯇꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯕꯥꯕꯥ ꯃꯤꯅ ꯂꯥꯛꯆꯕꯒꯤ ꯀꯞꯄ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛꯅ ꯂꯥꯏꯔꯕꯒꯤ ꯃꯆꯥꯅꯨꯄꯤ ꯃꯅꯤꯂꯩꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯀꯞꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯥꯏꯔꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯐꯪꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯕꯥꯕꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯅꯕꯁꯨ ꯃꯥꯜꯂꯤ ꯏꯄꯥꯒꯤ ꯏꯕꯦꯇꯣꯟ ꯅꯨꯄꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯃꯄꯨꯡ ꯐꯥꯔꯣꯏ ꯑꯣꯏꯒꯗꯕ ꯅꯠꯇꯦꯅꯦ ꯃꯄꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯏꯕꯦꯇꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕ ꯔꯥꯖꯀꯨꯃꯥꯔꯅꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯅ ꯂꯧꯈ꯭ꯔꯅꯤ ꯃꯄꯥ ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯕꯁꯨ ꯃꯗꯣ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯅꯨꯡꯁꯤꯕꯅꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯈꯨꯕꯝꯕꯨ ꯔꯥꯖꯀꯨꯃꯥꯔꯗ ꯍꯦꯛ ꯁꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯃꯍꯥꯔꯥꯅꯤ ꯑꯃ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯏꯕꯦꯇꯣꯟ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯕꯥꯕꯥ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯕ ꯊꯧꯔꯝ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯏꯄꯥ ꯍꯥꯏꯒꯦꯁꯦ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯁꯔꯨꯛ ꯌꯥꯒꯅꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯐꯜ ꯑꯗꯨ ꯂꯥꯎꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯑꯊꯣꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯧꯅ ꯅꯤꯡꯊꯧ ꯈꯜꯂꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯕꯦꯇꯣꯟꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯕꯥꯕꯥ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯕꯥꯕꯥ ꯃꯄꯥ ꯈꯣꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗꯤ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯊꯧꯔꯝꯅꯤ ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝꯅꯤ ꯑꯍꯨꯝꯁꯨꯕ ꯊꯧꯔꯝ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯊꯦꯛꯀꯤ ꯆꯥꯡꯗꯝꯅꯕꯅꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯑꯗꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯅꯧꯕ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯕꯥꯕꯥ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗꯤ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯔꯥꯏꯕꯅꯤ ꯃꯄꯥ ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯒꯅꯤ ꯏꯕꯦꯇꯣꯟ ꯑꯗꯨ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯅꯆꯥꯅ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯂꯩꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯊꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯄꯣꯠ ꯌꯣꯜꯂꯔꯣꯏ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯅꯤꯂꯩꯃꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥꯒꯤ ꯃꯐꯝꯗ ꯇꯝꯖꯔꯝꯃꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯏꯅ ꯀꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯐꯅ ꯊꯤꯡꯂꯕꯁꯨ ꯏꯆꯥꯅ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯅꯤ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯅꯤꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯃꯍꯥꯔꯥꯅꯤꯅꯣ ꯕꯥꯕꯥ ꯋꯥꯈꯜꯗꯣ ꯌꯧꯈ꯭ꯔꯦ ꯂꯥꯏꯔꯕꯤ ꯑꯃꯅ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯂꯣꯏꯌꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯄꯣꯛꯂꯛꯄꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦꯅꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤ ꯃꯄꯨ ꯍꯥꯏꯕꯁꯦ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕꯅꯤ ꯕꯥꯕꯥ
Matik chaba mina sanagi thambalgi mapu oiba adudi chumi. Ado aidi Maharani oiba haibado oithokloi. Namana hingningai matam maduda asumna toina hairami. Ichadi matik leibini. Ichana chawraklaba matamda lebak asigi mapi mapa oigadawribani. Asumna toina hairami. Baba, Maharani gi wafam se tosi. Ipa icha puk thananaba hana hotnagisi. Hoi hoi. Isasu nathau tawjaruro. Manileima su magi tawgadaba yumgi thabak adu tawrunaba thoki. Machanupina thokraba matamda mapa tolena mathanta sumna haijai. Aigi ichanupi Manileimana soidana leibak asigi Maharani oigani. Hiram khudingda ichana pumnamakta gi hengani. Asi haiduna machanupi gi matangda wakhal kaya ama khanjari. Matam kharagi matungni leibak adugi Ningthou puremba adu ahal oisilakpana magi Ningthou khubam adu machanupa Rajkumarda sinaragi leplami. Ningthouna magi machanupa Rajkumar Tompokpu magi kada koksinduna asumna hairaklammi. Ipagi Tompok, ipana nangbu kauribase. Ataigi nate, ipase ahal matam oire. Maram aduna ichana ipagi mahut sinduna leibak asigi Ningthou oiro haigi haiduna kauribani. Rajkumar Tompokna khumlai. Ipa Ningthou, ipana takpiriba pumba nachana pumnamak pangthokjagani. Mapa Ningthouna amuk hairai. Ichana leibak asigi Ningthou oigadawribanina. Ningthou aikhoigi sagaigi chatnabi thauram ama oina Maharani khananaba leibak pumba pau chenkro. Ipa Ningthouna takpibagi matung ina Maharani khanbagi leibak asida pau thajakhragi. Asi hairamlaga Rajkumar Tompok mapa Ningthougi kadagi thoklaklaga magi manai singda sumna hairami. Nakhoi khara chatuna leibak sinba thungna pau chelu. Madudi leibak asigi Rajkumar Tompokna leibak asigi Ningthou oiragani. Maram aduna Maharani khanbagi thauram aduda leibak asigi mayum padribi nupisingna saruk yaraba yagani haina Ningthouna pau asi chelakpani haina leibak sinba thungna khanghalu. Manai sing aduna sumna khumlai. Phagani Rajkumar, nanai khoi leibak sinba thungna pau chenjage. Asi hairaga manai sing adu sagol tongduna leibak sinba thungna pau chelunaba chatkirami. Rajkumar Tompok mathanta sumna haijai. Maharani khanbagi thauram asida aigi thamoina khoidajabi aigi nungsibi lairabi Manileima busu thauram asida yaunaba isamuk chatuna hairuragi. Asi haiduna Rajkumar Tompok mapalda thoraktuna magi manai singda sumna hairai. Hai, nakhoi lanmi khara haujimak aiga loinaduna nungai khul hariba khul aduda chatgadawbani. Manai sing aduna sumna khumlai. Phagani Rajkumar chatnanaba tawrasi. Nanai aikhoi chatnanaba sem sajare. Rajkumar Tompok amadi manai kharaga nungai khulda Manileima bu unaba laklami. Nungai khulgi kaithel adu yauraduna Rajkumar Tompokna magi lairabi nungsibi Manileima du koina yengjarami. Adubo Manileima di kaithel adu da leiba uramdi. Rajkumar Tompok magi nungsibi Manileima adu udaba aduda asumna haijai. Manileima dubu ngasidi kaithela laklaroidaba jala. Natraga masaga ngamdraduna leikraba jala. Asi haiduna Rajkumar Tompok adu nungaitana leiringai magi manai amana changsilaktuna sumna hairai. Rajkumarna thiriba nupi adudi kaithel asida lakidaba phana kuire haiduna hairai. Magi leifam khangbasu kana amata yaudi. Karam tawgani Rajkumar? Magi lairabi nungsibi Manileima bu uba phangdaduna thawai wana leiringai aduda manai aduna tamlakliba pau adu tabada Rajkumar Tompok amuka hena nungai khijai. Rajkumar Tompok nungaitana matomta asumna haijai. Manileima, Maharani khanbagi thauramase isamakna nungsibi nangi nafamda tamjage khanduna lakibani. Adubo unaba phangdre. Karigumba namnasu aibu nungsiba asengmamakta oirabadi Maharani khanbagi thauramase yaubala uko. Nangna aigi Taloi Maharani oibado ai phamjaye. Rajkumar Tompokna kariso haidana tumina ungduna leiba aduda manai aduna Rajkumar Tompokta sumna hairai. Rajkumar, kari tawrabage tumina ungduna leibade. Rajkumar Tompokna sumna hairai. Phare, matam asisu thenjilakle.
ꯀꯣꯅꯨꯡꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛꯄꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯐꯝ ꯍꯥꯞꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯧꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯄꯨꯔꯦꯝꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯌꯦꯡꯗꯒꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯡꯒꯥꯏꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯤꯂꯩꯃ ꯑꯃꯗꯤ ꯃꯄꯥꯇꯣꯂꯦꯟꯁꯨ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ, ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯌꯦꯡꯗꯒꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯄꯥꯇꯣꯂꯦꯟꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯃꯅꯤꯂꯩꯃ, ꯏꯆꯥꯁꯨ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯔꯨꯅꯕ ꯂꯣꯏꯁꯤꯟꯖꯔꯣ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯅꯤꯂꯩꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯑꯩ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯌꯥꯎꯕ ꯄꯥꯝꯗꯦ꯫ ꯕꯥꯕꯥ ꯃꯊꯟꯇ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯝꯂꯒ ꯑꯩ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯃꯄꯥꯇꯣꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯃꯅꯤꯂꯩꯃ, ꯅꯪ ꯏꯄꯥꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯌꯥꯝꯕꯨꯁꯨ ꯏꯆꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯆꯥ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯕꯥꯕꯥ, ꯑꯩꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯕ ꯆꯠꯈ꯭ꯔꯕꯗꯤ ꯕꯥꯕꯥꯒꯤ ꯆꯥꯅꯅꯕ ꯊꯛꯅꯅꯕꯗꯤ ꯀꯅꯥꯅ ꯁꯤꯟꯕꯤꯒꯅꯤ? ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯆꯥꯅ ꯋꯥꯒꯅꯨꯅꯦ꯫ ꯏꯄꯥꯒꯨꯝꯅ ꯇꯣꯜꯂꯕ ꯇꯥꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯈꯜꯂꯨ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯃꯅꯤꯂꯩꯃ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯄꯥꯒꯤ ꯈꯟꯕꯗꯗꯤ ꯆꯠꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯄꯥꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤꯗꯤ ꯃꯅꯤꯂꯩꯃ ꯑꯗꯨ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯅꯤꯂꯩꯃ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯄꯥꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯕꯥꯕꯥ, ꯅꯆꯥ ꯃꯥꯏ ꯄꯥꯛꯆꯔꯒꯦ꯫ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯆꯔꯣ꯫ ꯏꯆꯥꯅꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯗ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯇꯧꯅꯔꯝꯃꯤ꯫ ꯃꯅꯤꯂꯩꯃ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯂꯥꯏꯔꯕꯤ ꯅꯨꯡꯁꯤꯕꯤꯗꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯂꯩꯃ ꯌꯥꯎꯕ ꯎꯗꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯅꯤꯂꯩꯃ ꯑꯗꯨ ꯀꯣꯅꯨꯡꯗ ꯌꯧꯔꯗꯨꯅ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯉꯥꯛꯂꯤꯕ ꯑꯊꯧꯕꯁꯤꯡ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯍꯌꯦꯡꯒꯤ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯃꯅꯤꯂꯩꯃ ꯃꯥꯕꯨ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯄꯤꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯍꯥꯟꯕ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯅꯤꯂꯩꯃ ꯑꯗꯨ ꯌꯥꯎꯔꯝꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯣꯡꯕ ꯊꯥꯛꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯄꯨꯔꯦꯝꯕꯅ ꯆꯥꯗꯨꯅ ꯃꯍꯥꯎ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯍꯥꯎ ꯇꯪꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯃꯈꯣꯏ ꯃꯔꯤꯕꯨ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯈꯟꯒꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯒꯠꯂꯕ ꯃꯈꯣꯏ ꯅꯨꯄꯤ ꯃꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯂꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯕꯦꯇꯣꯟꯒ ꯃꯅꯤꯂꯩꯃꯒꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯤ ꯇꯥꯟꯅꯕꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯅꯤꯂꯩꯃ ꯑꯃꯗꯤ ꯏꯕꯦꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯨꯝꯅꯤꯁꯨꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯆꯥꯡꯌꯦꯡꯒꯤ ꯑꯔꯣꯏꯕ ꯃꯔꯤꯁꯨꯕ ꯅꯨꯃꯤꯠꯅꯤ ꯃꯅꯤꯂꯩꯃ ꯑꯃꯗꯤ ꯏꯕꯦꯇꯣꯟ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯄꯨꯔꯦꯝꯕꯅ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡꯒꯤ ꯋꯥꯍꯪ ꯑꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯍꯪꯂꯝꯃꯤ꯫ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤ ꯀꯔꯤꯅꯣ? ꯏꯕꯦꯇꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟ ꯇꯧꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯍꯟꯕ, ꯏꯃꯨꯡ ꯃꯅꯨꯡ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯑꯁꯤꯅꯤ꯫ ꯄꯨꯔꯦꯝꯕꯅ ꯃꯅꯤꯂꯩꯃꯕꯨ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕ ꯍꯥꯏꯔꯛꯏ꯫
Manileimana asumna khumlai. Yum palaba matung yumburimbi ama oina magi mapuroibigi thabak thoram kayada angama mateng pangsingani. Amadi isa isu yauraklaba matung isa singbu afaba paukta kaya piduna minungsi leiba icha haibudu ihengani. Amadi khunai asibu afaba khunai ama oiraknabagi-damakta tunggi yumbi oirakadaba angangsingbu afaba lambida lamtakpiduna khunai asibu ingna chikna leiba afaba khunai ama oihenbada saruk yajagani. Nupi adugi pakhum taraba matung purembana asumna lauthoraklami. Leibak asigi Maharani khanbagi thoram numit marini chupna pangthorakpa changyeng asida Manileimana changyeng asibu mai pakle. Manilaimabu ngasidagi leibak asigi Maharani oiragani. Asumna changyeng adu Manileimana mai paktuna leibak adugi Maharani oiki. Numit aduda Ningthou amadi Maharani anidu punsi leipun semki. Asonba mapatolenbu Manileimana manai thaduna konungda puraklaga konungda layengbiduna masakan khalaklami. Wakhal losing leibi Manileimana mapuroibada haijaduna awaba tareba leibak miyamgi mateng panghalami. Awaba mi amata leibak aduda leikhidre. Matam kharagi matung Ningthou tompok amadi Maharani Manileima anigi machanupi amaga machanupa amaga phangjaduna leibak adu nungaina ingna chikna panba leibak ama oiki.